Ngarangi thogdosida ikoni yamna hangjaninglibadi kokomina sinba leingakta miyamgi wahang khongchat haina maming thonjaraga chachariba khongchat asida kokomigi soikhibagi maraladu karino til changlakliba ikoigi imagi maikhum uppa ima sabi singase lebak miyamna sumasak khangbifam thoi hairiba miyoi singase para tambifam thoi haiduna desamna miyamgi famdasu thamjari miyoi kharagi masagi atongba kharagi damakta yelong singo maru phangna muthatna bagi damakta changchilakko miyoi khutpu amagi miyoi khutpu aduna sinba thabak thoram singni hairiba miyoi khutpu asina koigi yelong singbu lana lamjingnaba yelong singbu mutkinabagi damakta yeknaba singwa loktunaraga hairiba leibak miyamgi oiba khongchat siliba CSO singbu leibak miyamna lana uhannaba amadi lana lamjingnaba honarakpani rally dubu thawai yauna natraga miyam dubu mikap thonaba honabada issue ma luchingiba miyoi ama puthokanda social media sing paibiri bisinau sing na ekta kokomi phare natraga kokomi gi miyoi ama rakpirasi masi paratam birasi kaina miyam da khalaibu wakhanje masi dagi hena koi laibak thiningai wakhan khukhan ma koi khunai sida laibak sida lek tong mande na dumai thamja sida pungoina aduna CSO singbu muthanaba honarakliba phurup asina CSO muthat fakhak natana laibak asibu khunai asibu muthanaba honarakpane abase hariba miyoi khujo khara aduna khangminaba changi aduga hariba makoi sing ase atong kharagi damakta mama lebakpu mafurupu yolaga chaba sagagi maital asibani habisi desamgi makedagi thamjaningi makoi traitor ni makoi collaborator ni aduna makoi ase proxy war asida agent oiba mioi khutpu amani mioi kambu amani amadi makoi ase kuki narco terror singi atopa maikhum amani haina su desamna desamgi makedagi logjai ngarangi thogdoksida yamna thamoi soklibedi koigi malem sida laiba thawai panba khudimaksi macha singi damakta mama oiba singna yeknaba singa lanthengnaba madugumlaba chatnabi amalai masigi mathakta aikogi rimda masida lairiba mama oibi sing asidi malem sida lairiba mama oibi singdagi thoidongna ka henna mama macha singbu amadi majati bu nungsiba adungla mama singni haina aikone logjai adubu hairiba ngarangi thogdok usida ima singi maikhum uppa ima singi sakron ama mama ida upsilakanda aran momongda lamjingnawgi damakta makoigi atongba kharagi damak leibak miyamgi damakta kathok chariba leibak miyamgi damakta chahi kaya yum thadokuna chen chongduna chokthabana aidana honna jariba yamba mayengbam somorjitpu sagan paiduna chingthoklaga sadagi hena sathiraba miyoi kanglup kharada china thoktuna sarak tamhaliba se masigumba ima sabi mayam ase masina aikhoibu khunai sibu yonthoknaba sinbani abchi de samna logjai hairiba thawong ase yamna araiba madugumlaba thawong ama nate aikhoigi khunai asida ima singi khunaida til changapani aiduna de samna logjai ngarangi thogdo asida ikoni yamna hangjaninglibadi kokomina sinba leingakta miyamgi wahang khongchat haina maming thonjaraga chachariba khongchat asida kokomigi soikhibagi maraladu karino loine miyamna miyoi khujo kharana atamnana lanai nungaina taba personal nungaina taba amagi mawongda atamnana chingthoklaga kaithel mayai maktada khut thariba yamba somorjit ki maral karino haibasi ngarang khut thabada yauriba khoi iramda masibu yelomi phurup sing sibu muthatnabo honariba miyoi phurup sing asina haiba maral sing ado amayek sing takpiyam thoi madu takpi dragadi desamgi maikai dege yamna akanba aikhoi yaningda phungdoba loinana khoi oina su thabak kaya ama lokhot charakani masiga amuksu yamna di ma oi hairagasu masi ening asi phawda kokomina changsalaiba agitation khudimakta natraga tholaiba lokalakpa step khudimakta morally natraga physically the samso dum support tawraga satpo organization group amani but masi kokomina thangjalaiba khongkang khudimakse miyam gini khunai sigini laibak kini hauji ngarang da thokiba thawdo asida kokomi thiba phangdraga natraga kokomi xyz am phangdraga if karigumba ngarangi numitchida aikogi former president asi thengnaram da bataragadi kokomi haibase makata na adumak thirakadoribra former president thengnari haidana miyam duda kokomi ase lan honna bada natraga masigi rally dubu thawai yauna natraga miyam dubu mikap thona honna bada issue ma luchingiba miyoi ma puthokanda social media sing paibiri bisinau sing na ekta kokomi phare natraga kokomi gi miyoi ma rakpirasi masi paratam birasi kaina miyam da khalaibu wakhanje masi dagi hena koi laibak thiningai
ꯋꯥꯈꯜ ꯈꯨꯈꯟ ꯑꯃ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯛꯇꯧ ꯃꯥꯟꯗꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯔꯦ ꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯃꯤꯌꯥꯝꯁꯤꯕꯨ ꯂꯨꯆꯤꯡꯉꯒ ꯄꯨꯔꯤꯕ XYZ ꯈꯔ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯁꯤꯕꯨ ꯃꯤꯀꯞ ꯊꯣꯛꯅꯕꯒꯤ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯟ ꯎꯍꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯗꯨꯗ ꯏꯟꯚꯣꯜቭ ꯇꯧꯔꯤꯕ XYZ ꯁꯦ ꯃꯁꯤꯗ ꯅꯠꯇꯅ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯒ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯅ ꯑꯣꯝꯖꯜꯂꯀꯥꯟꯗ ꯃꯤ ꯑꯃꯗ ꯃꯤꯑꯣꯏ 20 ꯑꯃ 30 ꯑꯃ ꯆꯪꯉꯀꯥꯟꯗ ꯈꯨꯠ ꯊꯥꯍꯜꯂꯀꯥꯟꯗ ꯃꯤꯌꯥꯝꯗꯨꯅ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯌꯦꯡꯉ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯗ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡꯗꯣ ꯃꯗꯨꯅ ꯍꯦꯟꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ XY ꯃꯤꯑꯣꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏ ꯑꯃꯗ ꯑꯔꯥꯟꯕ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯏꯕꯤꯗꯦꯟꯁ ꯐꯥꯎꯕ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯖꯁꯇꯤꯁ ꯄꯤꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯑꯣꯡ ꯑꯃꯅꯦꯅ ꯑꯗꯨꯃꯥꯏꯅ